이반이 정나부 놈이또 낭나 똥다 이는 훈독람보다 아이낭 아목 라울락람미 낭디 레름트레 아이게 사오부 파타라가 낭게 사오부 템링키 누부 낭 레름다브나 아무게 하나 더 방칸기대 놈이투다 아이나 밤키바디 낭나 아이부 수막 나이도를 레름바 아이나 낭부 템바 마두다 낭나 이모도 오이나 자락바 아두부 마두 오이기드레 오이기드부터 낭가 시기 땅가가세 야 강자다나 야오키바니 장하게 허이 정호 낭 한자로 능한 정호 낭 한자로 능한 정호 낭 하나 ꯀꯥꯎꯈ꯭ꯔꯕ ꯍꯣꯏ ꯗꯣꯛꯇꯔ ꯀꯩꯀꯩ ꯅꯨꯡꯉꯥꯏꯇꯕ ꯂꯩꯔꯤ ꯗꯣꯛꯇꯔ ꯑꯍꯥꯎꯕ ꯆꯥꯕꯁꯤꯕꯨ ꯀꯩꯗꯧꯉꯩꯗꯒꯤ ꯌꯥꯒꯗꯒꯦ ꯗꯥꯛꯇꯔ ꯑꯍꯥꯎꯕ ꯆꯥꯃꯟꯗꯅꯅꯦ ꯑꯩꯈꯣꯏ ꯄꯥꯕꯨꯡꯅ ꯅꯥꯏꯁꯦ ꯀꯔꯝꯕ ꯑꯍꯥꯎꯕꯅꯣ ꯆꯥꯅꯤꯡꯉꯤꯗꯤ ꯌꯦꯟꯒꯨꯝꯕ ꯗꯣꯛꯇꯔ ꯊꯥ 3ꯒꯤ ꯃꯇꯨꯡꯗ ꯌꯥꯔꯅꯤ ꯑꯁ ꯀꯨꯏꯗꯧꯔꯤꯗ ꯑꯗꯨꯁꯨ ꯌꯥꯝ ꯄꯤꯖꯕ ꯌꯥꯗꯦꯀꯣ ꯑꯗꯨꯒ ꯍꯌꯦꯡ ꯌꯨꯝ ꯆꯠ ꯌꯥꯔꯅꯤ 지자비나 따똥누네 나랑 깨돌아봐 ꯉꯔꯥꯡꯒꯤ ꯑꯣꯏꯔꯦ ꯐꯣꯟ ꯁ꯭ꯋꯤꯆ ꯑꯣꯐ ꯊꯝꯃꯤꯗꯨꯅ ꯀꯩꯒꯤꯅꯣ ꯑꯩꯅ ꯐꯣꯟ ꯇꯧꯕꯗ ꯄꯥꯏꯗ꯭ꯔꯤꯗꯤ ꯀꯩꯒꯤ ꯑꯩꯅ ꯌꯨꯝ ꯌꯧꯔꯒ ꯇꯧꯔꯛꯀꯦꯅ ꯐꯖꯅ ꯍꯥꯏꯔꯤꯗꯨꯗꯤ ꯗꯣꯛꯇꯔꯗꯨꯒꯤ ꯃꯃꯥꯡꯗ ꯋꯥꯔꯤ ꯁꯥꯕ ꯀꯩꯗꯧꯔꯕ ꯅꯤ ꯗꯣꯛꯇꯔꯅꯦ ꯔꯦꯁꯄꯦꯛ ꯊꯝꯗꯕ ꯌꯥꯕ꯭ꯔꯣ ꯀꯩꯒꯤꯅꯣ ꯅꯪꯅ ꯑꯗꯨꯛ ꯌꯥꯝ ꯔꯦꯁꯄꯦꯛ ꯇꯧꯅꯤꯡꯉꯤꯗꯨꯕꯣ ꯉꯥꯏꯈꯣ ꯀꯩꯅꯣ ꯅꯪ ꯇꯧꯏꯁꯤꯕꯣ ꯈꯟꯊꯧꯅꯦ ꯅꯪꯕꯣ ꯍꯧꯅꯗꯕ ꯊꯕꯛꯅꯤ ꯉꯥ 이빠디 ꯅꯪꯅ ꯇꯧꯕ ꯊꯕꯛꯇꯣ ꯁꯨꯡꯊꯤꯡ ꯊꯤꯡꯗꯦ ꯉꯁꯤꯐꯥꯎ ꯊꯤꯡꯗ꯭ꯔꯤ ꯅꯪꯅꯗꯤ ꯑꯩꯒꯤ ꯄꯨꯛꯅꯤꯡ ꯈꯪꯉꯝꯗꯕ ꯌꯥꯏ ꯑꯩꯅꯗꯤ ꯅꯪꯕꯨ ꯐꯖꯅ ꯈꯪꯉꯤ ꯉꯥꯎꯕ ꯃꯆꯥꯒꯤ ꯋꯥꯈꯜꯕꯨ ꯃꯄꯥ ꯑꯩꯅ ꯈꯪꯗꯅ ꯀꯅꯥꯅ ꯈꯪꯅꯤ ꯅꯪꯒꯤ ꯅꯊꯧꯗꯣ ꯐꯖꯅ ꯄꯥꯡꯊꯣꯛ ꯒꯨꯗ ꯂꯛ ꯀꯩꯅꯣ ꯇꯧꯕꯤꯔꯤꯁꯤꯕꯣ